Good morning, everyone. Ngasi aina utsadoise ko ZPay gi team member khudimakta akoina add fund tawbase sidaista akoina khuloidaba nungaitaba soigigadaba yawba haidi isana ko khara higandaba yawba sometimes he yawga lidana ko mi se manadabnina adu tardi adugumbatugi mi singdugi na kamai tawgadage ham tamda add fund tawtraga so akoina fund je transfer tawba yayeba aingondagi mi amada yai ko aigi team amada haidare transfer tawba yai kamaina tawge haibadugi mongdune ina ulakkadoise ko Sista aigi fund wallet sida 819 lay ko sigi fund jine akoina transfer tawduise sida 819 lay ado hojik tawjarage my business ana makhagi sida akoina horizontal line oina sida layrise sida home my business kind layse sida nambiro after then sida withdrawal and transfer and haisa sida nambiro aduga akoina thaduise fund wallet tagine mingonda thaduise ko fund wallet se nambiro aduga aigi balance available fund je 819 lay 599 thage bako sida transfer to member wallet atopa member magi wallet to tha doini sida after then aina thaga doriba mi dugi id do example zp thaga doriba 498263 aduga maming tholakani ko sida ayang leima wahengbam haina example gi wani ko smaina nangna thaga doriba poto chumaba haibadune sida tholaise minimum je 50 dagi haudoini ko ado id 599 tharage eko adu continue nambiro aduga adongi transaction pin t pin haina set tawgibido sisna ni ko loimak thabak torok kodoise aduna si kawbi be yade sumaina gi transaction pin je het nambaga success oyarni ko aduga sida history tholani transfer to member zp something sida reko sida lupa 599 thagre haina leise adu magi hairiba ayang lei masida magi fund wallet ta 599 se yom doine be 8 fund tawba hitragasu yan dai ko